Maduda pak changna thariba sofaduda laizabu tapna thammi. Mafamdo nongma laizana chak thongba chlaamba Mairabagi kaduni laizana suhanana khangba oibana karishu haide. Adubu ma machindu paithoknaga phammi. Yamna sawbagi mami amasu maithongna tari. Matawdu nokmi yenglamlaga Mairaba chakhomlomda prap changkhre. Aduga fridge-tagi ising ayingma bottle ama lauthoklaga rek parengda masa nana uptuna thamliba glass ama lawi. Irang langba sangtak toba glass tuda ising pit thana hairaga laisigi manakta amuk lai. Wadingang da paiduna famlibi magi mangna glass to fathangzili. Laisa pisumdu soklaga kaino haibagum yinglai. Mairaba mangaktu illaga tho'o haibagum ingitori. Laisa hoi mai haida mamaidu nakan amada leithokre. Matawduda yararei khanduna glass to nakan gi table duda tapna thamkre. Aduga manak nakna leiramba chokri ama lauraga laisana phamlibadugi hek mamangda masu phamtarei. Wadingangda laisagi maithongdu yinglai. Nupidudi aduga changde mamaidu nakan amaromda satleithokhi. Mairaba so amuk tanaraga laisabu yinglai. Sum yingduna leibado sawrabasu laisa ikairakuna isong langi. Kaino tana yinglisiba. Ai nangi nasakto yiningde. Sawrini torido Mairabadi nokningle. Sawbagi maram khallubada hena nokningle. Matawduda nungsibasu helakpagum tawi. Lindana koli haibagi sawribani haiba khangi. Laisana sawrabasu Mairabagi mafamdade blessing oire. Laisana mafamda kala khaman maphaubibase mayamna nungaise. Nokmi laisabu munna yenglaga makhut macha anido tapna paisulei. Laisa haifet soknaga thadu si hairaga makhutna chingthoke tawi. Adubu Mairaba na hena chena paisinkhre. Laisa Mairaba bu sawli yenglei. Amadusu mamituga laisa da taru yenglaga makhutna paiba laisa gi makhutto thangatlaga nushina chupi. Fachuplaga khutto pithorakte machin man mayada amuk thamlaga leikhre. Ikaibana tapna non thamadagi laisa do leima yamgadori. Mairabadi nokli nokna laisa bu nushina yenglaga tapna hairei. Aibu kaigi thazadrino minna ubaduna chumme khalaga aingonagi chengi tawri kaigino hozangi haki mamangda nangna ukhibado chamba mami amane aibu yam thazadabra sawduna khonglo oidra khanmani adubu mamaide haigalaktana moli tapna khumlei aina thazadaba haibadudi yambungi wahengi makha yam pole ngasi bawno mata Yambungna aigi pukni penaba kari wa haibikhrage. Mairaba laisa buluthana yengba miding ama yenglei. Laisana hairidu maloksinba ngami chummi. Laisana haiba ngasi phaw Mairaba na laisagi nushi phongdokhiba leitri. Nungsi haimba pamubana haidribra natraga tasengna nushiba phawdabagi haidribra. Madumadi Mairaba khaktana khangbani. Mikupsigi oinadi Mairaba laisagi pakhon pirei. Layengna khatpada thokpa ngamdaba wahai leiti hainingmada haiba yaba chimalgi marolna thamoigi wareng semge khanganu chimalsina haidrabaso aigi mit anisida yengu aigi toksida khallu aigi tobo khanglaba aigi mitki marolbu okpa ngamlaba nangi pokning soidana pengani laisa aigi mitki marolse nangam tangdi yengbiyu kaidoge aroiba wahai parengdo Mairabagi langtaknaraba khonphamda hairakpani Wahai-duna luktarama maithongdo tapna Mairaba bu yenglei. Laisana tatu yenglakpa ubada Mairaba nokmi tawraga laisaba nushina yenglei. Jimbal ani marolona drabaso thamoin miting phaunare mabu yengliba Mairabagi luraba mitsnaduna takli. Mabu thamoi sing nushi marol loliba mitingduna hairi punsise nang khaktagini. Mairabagi thamoi marolduna laisa ikaina mamaido tapna leithokre. Nupa masu noklaga makhutna maduna laisa banu shina mamaiduda tapna pairei. Laisa su Mairaba bu tathak yenglei. Mairabana ngasi aina pairiba khudangse nanthokuna khakchatke khanganuko yengliba sakdam siso mikuk khuding punsi chupagi oina yanganbiyo. Laisa tapna mapo khudingda yamungina thanungda punsi chupa lenba ngambo oisage. Laisa kaino khanna Mairaba da yenglei. Mairaba laisa gi maithongdagi makhutto lauthoklaga hanagu makhutto chena paisilei.
ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯄꯤꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯀꯩꯅꯣ ꯌꯥꯝꯕꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡ ꯈꯔꯗꯨ ꯅꯥꯔꯨꯝ ꯗꯦꯞꯁꯤꯟꯕꯤꯔꯒ ꯍꯥꯏꯔꯤ ꯋꯥꯏ ꯍꯥꯏꯕ ꯅꯠꯇꯦꯗ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯁꯣꯛꯂꯛꯀꯗꯕ ꯑꯣꯏꯔꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯂꯨꯅꯤ ꯃꯤꯑꯣꯏꯕꯅ ꯍꯥꯏꯅꯕ ꯄꯨꯟꯁꯤꯗ ꯋꯤꯛꯅꯦꯁ ꯊꯝꯒꯅꯨ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯅꯤ ꯌꯦꯛꯅꯕ ꯌꯥꯕ ꯄꯨꯟꯁꯤ ꯑꯃꯗꯗꯤ ꯋꯤꯛꯅꯦꯁ ꯂꯩꯕ ꯄꯨꯟꯁꯤꯁꯨ ꯃꯥꯏꯊꯤꯔꯛꯄꯒꯤ ꯃꯃꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯂꯥꯏꯖ ꯑꯩ ꯃꯥꯏꯊꯤꯕꯁꯨ ꯀꯤꯗꯦ ꯃꯥꯏꯊꯤꯕ ꯃꯁꯛ ꯈꯪꯂꯛꯇꯕ ꯑꯩꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯁꯪꯁꯥꯔ ꯄꯨꯝꯅꯃꯛꯅ ꯑꯩꯕꯨ ꯉꯝꯈꯤꯗꯨꯅ ꯃꯥꯏꯊꯤꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯄꯦꯟꯗꯕꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯖꯕꯨ ꯏꯊꯥꯗꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯅꯝꯗꯨꯅ ꯃꯨꯟꯈꯤꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯈꯥꯡꯂꯒ ꯂꯩꯕ ꯉꯝꯃꯣꯏ ꯋꯥꯍꯩꯁꯤꯡꯗꯣ ꯂꯥꯏꯖ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯉꯣꯟꯗꯗꯤ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯋꯥ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯆꯤꯝꯕꯥꯜꯅ ꯑꯩꯒꯤ ꯂꯥꯏꯖ ꯍꯥꯏꯕ ꯋꯥꯍꯩ ꯄꯜꯂꯤꯕꯗꯣ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯏ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯍꯥꯛ ꯂꯦꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯣꯛꯂꯤ ꯂꯥꯏꯖꯒꯤ ꯃꯤꯅꯣꯛꯇ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯂꯥꯏꯖꯅ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕꯗꯤ ꯃꯥꯡꯗ ꯀꯔꯤ ꯆꯠꯈꯤꯕ ꯇꯨꯡꯗ ꯀꯔꯤ ꯂꯥꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯨ ꯀꯥꯎꯗꯨꯅ ꯂꯥꯏꯖꯒꯤ ꯃꯤꯅꯣꯛ ꯌꯦꯡꯕ ꯃꯩꯔꯥꯕꯒꯤ ꯄꯨꯟꯁꯤꯅꯤ ꯍꯣꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯥꯛꯂꯒ ꯇꯣꯟ ꯉꯥꯏꯔꯛꯈꯤꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯇꯣꯟꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ ꯂꯥꯛꯐꯝꯁꯨ ꯊꯣꯛꯇꯦ ꯃꯔꯝꯗꯤ ꯎꯅꯁꯦ ꯍꯥꯏꯗꯨꯅ ꯊꯥꯅꯈꯤꯕ ꯅꯠꯇꯦ ꯃꯇꯥꯡ ꯆꯥꯕ ꯉꯥꯏꯕꯅꯤ ꯔꯣꯕꯔꯠꯇꯣ ꯈꯨꯗꯥꯡꯗꯣ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯁꯤꯕ ꯘꯔꯤꯗꯨꯗ ꯌꯦꯡꯂꯤ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯊꯥꯡꯊꯈ꯭ꯔꯒ ꯇꯣꯟ ꯂꯥꯛꯀꯗꯕ ꯂꯝꯕꯤꯗꯨꯗ ꯌꯦꯡꯉꯛꯏ ꯅꯍꯥꯟꯈꯩ ꯂꯥꯛꯄ ꯃꯇꯝꯗꯤ ꯌꯧꯔꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯄꯨꯛ ꯂꯥꯝꯕꯗꯁꯨ ꯂꯣꯏꯔꯦ ꯉꯁꯥꯏ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯔꯛꯇꯦ ꯑꯁ ꯉꯥꯏꯕꯩ ꯑꯋꯥꯕꯁꯤ ꯋꯥꯏꯅꯦ ꯂꯥꯛꯀꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯩꯕꯨ ꯍꯟꯈꯤꯕꯅ ꯐꯔꯗ꯭ꯔꯣ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯔꯣꯕꯔꯠ ꯃꯁꯥꯗꯣ ꯂꯩꯊꯣꯔꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯔꯛꯇꯨꯗ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯃꯊꯧ ꯂꯦꯞꯈ꯭ꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯆꯤꯝꯕꯥꯜ ꯑꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯔꯣꯕꯔꯠꯅ ꯃꯥꯕꯨ ꯇꯣꯏꯅ ꯉꯥꯏꯔꯝꯃꯤ ꯈꯪꯕꯅ ꯇꯣꯟꯁꯨ ꯏꯁꯤꯡ ꯄꯪꯍꯣꯟꯗ ꯍꯣꯟꯕꯤ ꯑꯃ ꯇꯧꯔꯤ ꯉꯁꯤꯁꯨ ꯁꯅꯥꯕꯨꯟꯗꯨ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯏ ꯂꯥꯞꯇꯛꯅ ꯔꯣꯕꯔꯠ ꯂꯦꯞꯄꯤꯗꯨ ꯎꯕꯗ ꯅꯣꯐꯦꯠ ꯇꯧꯅ ꯈꯣꯡꯊꯥꯡꯗꯨ ꯀꯟꯈꯠꯂꯛꯏ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯁꯤꯜꯂꯛꯂꯦ ꯔꯣꯕꯔꯠꯁꯨ ꯅꯣꯛꯂꯒ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯆꯪꯁꯤꯜꯂꯒ ꯇꯣꯟꯕꯨ ꯀꯧꯔꯛꯏ ꯇꯣꯟ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯍꯣꯏ ꯗꯗꯥꯗꯤ ꯄꯨꯈ꯭ꯔꯤ ꯌꯦꯡꯉꯝꯃꯤꯔꯣ ꯅꯣꯏꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯅꯨꯡꯇꯤꯒꯤ ꯌꯦꯡꯅꯤꯡꯉꯦ ꯇꯣꯟꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯔꯣꯕꯔꯠꯀꯤ ꯅꯥꯛꯇ ꯂꯦꯞꯄꯤ ꯑꯗꯨ ꯗꯗꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯔꯣꯕꯔꯠꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ ꯀꯩ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯇꯣꯟ ꯂꯠꯂ ꯇꯧꯔꯒ ꯗꯗꯥꯅ ꯅꯨꯡꯇꯤꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯏꯁꯤꯡ ꯄꯥꯛꯁꯣꯡꯇ ꯁꯣꯛꯏ ꯈꯨꯟꯊꯛꯀꯤ ꯂꯩꯁꯥꯕꯤ ꯐꯥꯎ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏ ꯔꯣꯕꯔꯠꯇꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯊꯧꯁꯥꯗ ꯈꯨꯝꯂꯛꯏ ꯃꯣꯏ ꯂꯥꯛꯑ ꯀꯩꯗꯧꯔꯒꯦ ꯑꯩꯗꯤ ꯃꯣꯏ ꯌꯦꯡꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝꯗꯣ ꯌꯦꯡꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯍꯣꯏ ꯂꯩꯁꯥꯕꯤꯕꯨꯗꯤ ꯌꯦꯡꯕ ꯂꯥꯛꯄ ꯑꯗꯨ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯅꯠꯇꯦ ꯂꯩꯁꯥꯕꯤ ꯑꯃꯈꯛ ꯁꯨꯞꯅꯒꯤ ꯑꯃꯈꯛꯅꯤ ꯑꯗꯨꯗꯤ ꯀꯅꯥꯅꯣ ꯗꯗꯥ ꯋꯥꯍꯩꯗꯨꯗ ꯔꯣꯕꯔꯠꯁꯨ ꯁꯣꯔꯗꯨ ꯍꯣꯟꯗꯣꯛꯏ ꯈꯪꯉꯤꯕ꯭ꯔꯥ ꯈꯪꯁꯤꯟꯅꯗ꯭ꯔꯤꯔꯥ ꯑꯃꯗꯤ ꯇꯧꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯆꯠꯅꯗ꯭ꯔꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯅꯝꯗꯅ ꯍꯦꯛ ꯍꯥꯏꯍꯟꯗꯣꯔꯤ ꯇꯣꯟ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯉꯛꯅ ꯑꯗꯨꯝ ꯍꯪꯂꯛꯏ ꯗꯗꯥ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯀꯗꯥꯏ ꯁꯅꯥꯕꯨꯟꯗꯣ ꯄꯤꯔꯛꯑꯣ ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯛꯄꯤꯔꯛꯀꯦ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯕꯨꯟꯗꯣ ꯂꯥꯝꯒꯦ ꯇꯧꯏ ꯇꯣꯟꯅ ꯍꯥꯏꯐꯦꯠ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯌꯥꯅꯤꯌꯦ ꯑꯩ ꯁꯨꯝ ꯁꯣꯛꯀꯦ ꯗꯗꯥ ꯌꯥꯔꯣꯏꯌꯦ ꯃꯤꯅ ꯁꯣꯛꯄꯤꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯠ ꯁꯠ ꯌꯥꯎ ꯑꯉꯥꯡꯅ ꯃꯔꯩ ꯇꯧꯕ ꯐꯠꯇꯕꯅꯤꯀꯣ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯁꯅꯥꯕꯨꯟꯗꯣ ꯅꯝꯗꯅ ꯍꯦꯛ ꯂꯧꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯇꯣꯟꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯔꯣꯕꯔꯠꯁꯨ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯁꯅꯥꯕꯨꯟꯗꯣ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯈ꯭ꯔꯦ ꯇꯣꯟꯁꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯁꯤꯃꯦꯟ ꯍꯩꯗꯨꯗ ꯁꯥꯔꯤꯕ ꯐꯝꯐꯝꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯔꯣꯕꯔꯠꯅ ꯏꯁꯤꯡ ꯁꯣꯛꯂꯤꯗꯨ ꯌꯦꯡꯖꯔꯤ ꯁꯅꯥꯕꯨꯟꯗꯨꯃ ꯂꯥꯛꯂꯒ ꯔꯣꯕꯔꯠꯁꯨ ꯀꯥꯈꯠꯂꯛꯂꯦ ꯇꯣꯟꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯊꯝꯂꯒ ꯃꯥꯁꯨ ꯐꯝꯐꯝꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯁ꯭ꯇꯦꯌꯔ ꯑꯋꯥꯡꯕꯗꯨ ꯀꯥꯔꯛꯄꯗ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯍꯥꯏꯐꯦꯠ ꯆꯣꯛꯊꯩ ꯑꯗꯨꯅ ꯁꯣꯔꯗꯨ ꯆꯥꯎꯔꯞꯅ ꯍꯣꯜꯂꯤ
Ton Robert pu yenglaga wabro dada wadada aduga kaigi sorma pi holiba wahai duna Robert doklaga yenglai sorak nuhon baso yadrabra isiba aduinati waba manba itap tap na hairak lilo tabada nusiba ponglai icham chamba wa oirabaso tona ngang thorakpase Robert kina kongdadi nungsiba isargi sur amagum yamna nungsina tai chawna holamba sordo tap thakiduna chang amada holagli tonbo asam yenglambadagi kariguma manik singlaktuna leliba jacket ki pocket da makhutu sarumjili aduga yariba poto longthoknaga tonda pirei se ton su karino yengle dada kaigino siba Robert monongle chocolate pu kaigino mitta namnaba ton haipet suklanga as kaigi pirun no hangmani heima chocolate se bo chana ba piba natradi kedong namano se sasa loshilo noigi sir awang basida sanabun se pukhalak pai khwang ga se sithai wahai no ton chocolate to sa loshili aduga tap nairi ngasai nei sokchagi haiba su yandi Robert ti ton bu nok mi yengli tanja da nakan oirapna maningdagi hon titit khonglei khonjel da ni mak tung olei Leo driver seat tadagi window da makokli thoraklaga oliba sunglass to laiba pochin khalaga Robert ta na malawri paktaba Wonderwall gi ani suba candidate na thau maya ma hundok lamaga swaida kuch chota hi season 2 nam leiramini ne breakfast cha ki de waras wana chaba si pawdadi mating bangbiyo toni Leo na ngang li to gyan ta da mana tumile Robert ti nok laga Leo da tawri sing mo haibagum manga kadu haifet illi mamai do ton da mon selak laga nusin hairi ton dada chatlu ke ko ton sumang tu tap na nomi Robert su ton ba haifet inglam laga changki ge tawi ton hatu a dada Robert na sa leksilak laga kedorage ton ni kai bagi mai thong do non tharap tawna hei sula oidro Robert to tap na nok laga soidana laki hangzaki madi wahangni piramni mana wasakni Robert ton bo amuk tanga yenglam laga Leo gi manak ta lak tuna gari da kakat kre ma he ka khibaga gari du start tawraga thokre ton su Robert ki mai kai nga yenglam laga pai ba dairy milk chocolate da nokmi yeng laga le Ningthamta changlakpo oibana khangaude matam magi khongchato hazuk waida paklaba tiada tarang madom hai humna thoklamba korong magi mamido tapna samlakle korong manil makramada nami ba malang khongdoiragle taibangi chidai amada ningthi zaraba numida wairam masigi phajaba mu yinglaga kambi kaya di kalpana gi chidai amada thamoi hoba wari kaya sagat nakiba kongaini adubo phajaba pumpham pumnamak miyoi bai khoina chapmanana phajaba magi magul loba ngamde mahosagi saktam na hairi ingna chingna leiba malim ama adubo khangde ude tasinade hingsa tawba pama kayana makhuta paiba thakpa loiraklaba churupto makhada fathadaraga makhongduna sursu leiraga mainu muthalli churupsi mana yamna pamna thakhiba churupni masi ngasi sodomak hainawna thakli roki phone da wari saning magi haikibaso masa oide yoksilai roki leiriba kaduda tamna changsilaklaga leiriba roki bo yenglaga nushina kauri tamo roki do nokna changsilaklaga iden da koli idin sadok laga mayam mabu koli roki masa do sat handorak laga naken gi sofa do da phamkre idin su tapna phamthari tamo hoja ke su dode ko roki tapna ai ke su dode tamo na thole isa ai wakal na khra thuman bra khali phajana restaurant ga matam khra di lehening mani ai na restaurant lai di puno ma ising de lokki bata bani adogi mo kari gi wari no nanaw le sidi roki nok ning da nok laga nang lei bagini ai na matha sari se ngasi phong mai pak na thabak ma da pang thopa ngam khramo wahai du da idin do khompham khang da tumile roki so makha taning draduna haige da wa oina hore aina nangi wari saningi sa ategi nate lai sagi maram dane ide roki bu sat yengli
Rocky tamna. Mangon na laiba poto. Laire haiba ama fazana khanglaga thabak paikisi. Hozipaugi oinadi laisada kanapdana khutha bayaroi. Wahaiduda idendo mayamada ngakni yinglei. Kaino tangona haibidubo. Poto mana soinana pairamani haiba khanglabani. Spy lairingi matamna chap chana pau yoroknabani. Adugi sumathakta mi loina yadaba nupi angangi mami ama phong leitaba. Mairabana approach tawribani. Masina aikoina laisada thamliba chingnabase mayik singda hainigai leite. Aikoina mabu chingnaribase ma men oina mairabana mangwan nakshin khibagini. Adubu mairabana laisada yengliba miningse diamond class to gidamakti haiba ai thazane. Aduna tamo yiwane mairabagi saklondi matam matangi matung ina onmani. Magi miting amada aikoi thazaba thamba chumde tamo. Idin gi wado masu yaningi adubu maram khangna mahak laisadani awaba piningde. Wakang ya khalaga tapnamna mo hairi. Nang hairido yam chumi. Adubu laisada khuthabase. Wakal kra kantharaga tawsi. Idindi Rocky gi matawsada ingangakli. Pakat pasupokli. Rocky na laisaba apamnu shipok labra haibagiso chingnaba phawri. Rocky na haiba khuding hoi hoi tarabaso. Mahaksu Rocky gi manaw nupani. Mayamadagi hutlai thorakpada mamuk fattaba leite hainaribani. Pokminaba mayamba oirabaso magi lambida yelakpa yaroi khanduna. Masagi kokna thabak khudimak pangthoknaba khalai. Angakpa wakhalni miyoiba. Mairabana laisaga nakshinaribase. Laisdagi diamond class leibagini haidana. Rocky kangbuna khali. Mairabana khali. Magi tungna ilakpa kayana. Magi naknaba maribu manghannabu adabani. Maram masina mana maram oiraga. Laisabu solakadra khanbagi wazai.